असे लौबीरे से मथंग ब्लॉग द सेलगा उहलानी इस पूजा दगा ना पुराने मन 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 लावे बेसे अदु लौरो दु कोई फदरगी अगी बेग से गुहक अपनी बहुत खतर हाय मैम मैम से जाम ओलांगी ओलांग लेना वीडियो मचा हम शूट तौगे ना कैमरा से थगल मैम लला ना चलुगे नुसा याम साई स्वीटी गई कोई चेतोनगा पुंग अनि मखाई मु तारेको मैम दो आइदि कोई ताइसनगी हिदाक लेबो चलिने हबा मोइसु मोइ मथौ कई पोचे लेगदबले तुम चथोरसिंग असिसे सारसु साना इगु मचागा तुमहलमे मैम दो यंगलके होरन चलक कई तौबा खुसामा हाय कानादे अदो गाड़ी सु गाइने लेरे अदो आहामगी एम बाजार दा हान चलनी अदो थो यंगलगे सुटी तो बंगाइनी होइदे कई मिकाई बिद्रेदा कई काई दिनो थीबे इस आइदी जाम फजखरबो हाइसे मोई काय आइदुना मोई से खतंग दंग मचेत खतंग उलके आइदा सुम इसागी ओनर ओइबनिना आई फुल उलके आइदी कई मिकाई बिदे थंगवाना गाड़ी लेरे कोई चेना अखोई चे अहनदि सुंगे गाड़ी सिना कोई चे चाइमा दे पाउलेन मामा दुना कोई अहन नुपीदा मसक्ति मामा नदबनिको ला तुझी आई थोए स्वीटी सु थोरे हजी चलसी ताइसन ताना रखतिंगा दा खैलांग चलोसी मानदिने तकरागा मानदिने स्वीटी पूरा मसासु फरमिना ने इमानबी दुमाइना दिना जारबनी ला यौरे मैम नुसान सारीबा लला योबगा अखोइसे एम बाजार चले एम बाजार चलगा हाइदी पागी चतोन फी खरा येंगसे हाइनने एम बाजार चंगबगा नुपागी दान चंगना खुपागी फी खरा सुम येंगे अदो फी जिंजे अचंबा मचु फजबदि याविदो साइज से लेते दुना खरा कनो तौबा खल्लगा लौरसे हाइना अखोइ सुम थीनी दुगा मैम मोल चंगा नुआइतब हाइबु कयानी मोइगी इसै थाबसेना अखोइ वीडियो नंबदने याम थीना नुआइतबदो ओयेबा अदुना युमदा हलालगा वॉइस रिकॉर्ड तौबई मथौ ताय असिसु अवाबा मखलमनिबो आइदी मतमदुगा अखोइना हाइनबा वासिंगदुना हेना ताबा नुआयबा युमदा लागा हाइबसिना बो सुम आइना वाखन तौरो सुम खरा हाइबदुनी अदु मयाम नुमी येंगसिको कइनो थोइ लैबसे येंगमिनारसे सुम डबल एक्सेल ने फदरगी पुराने मन लावे बेसे अदु लौरो दु फजरे अदुना फजबा हेल मन लावे सी बेग से ngak ta thamuni ngak ta lo kyam haje ngok thui ba
ꯑꯗꯨ ꯉꯧꯊꯣꯛꯀꯅꯤꯌꯦ ꯑꯗꯨ ꯑꯗꯨꯝ ꯐꯖꯩꯌꯦ ꯁꯨꯔꯣꯏꯅꯦ ꯐꯖꯕ ꯑꯃꯇꯪ ꯈꯜꯂꯨꯕ ꯑꯗꯨ ꯀꯌꯥ ꯀꯌꯥ ꯇꯥꯕꯤꯅꯣ ꯑꯁꯤ ꯑꯩ ꯂꯧꯕꯤꯔꯦ ꯁꯤ ꯑꯩ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯁꯦꯠꯂꯒ ꯎꯍꯜꯂꯛꯑꯅꯤ ꯏꯁ ꯄꯨꯖꯥꯗ ꯀꯥꯏꯅ ꯄꯨꯖꯥꯒꯤ ꯑꯁꯤ ꯄꯨꯖꯥꯒꯤ ꯐꯤ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕꯗꯗꯤ ꯁꯤ ꯂꯂꯥ ꯆꯠꯄꯒꯤꯅꯤ ꯖꯅꯥꯒꯗꯒ ꯀꯣꯏ ꯆꯠꯄꯗ ꯁꯦꯠꯄꯩꯅꯤ ꯌꯥꯎꯗꯦ ꯐꯤ ꯂꯧꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯅꯥꯗꯤ ꯇꯥꯡ ꯑꯣꯏꯅ ꯁꯤ ꯑꯣꯏꯅ ꯅꯥꯄꯥꯗ ꯊꯦꯜꯂꯒ ꯃꯌꯥꯝ ꯍꯩꯒ꯭ꯔꯨ ꯃꯆꯥꯒꯤ ꯂꯤꯛ ꯂꯩꯒꯦ ꯇꯧꯔꯤꯅꯤ ꯆꯍꯨꯝꯅꯦ ꯑꯩ ꯁꯤꯡ ꯃꯆꯥꯔ ꯑꯣꯅꯦ ꯑꯩ ꯑꯇꯩ ꯆꯥꯔꯣꯏ ꯃꯄꯥꯟ ꯆꯥꯖꯧ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯄꯥꯝꯗꯦ ꯈꯔ ꯇꯧꯅ ꯍꯩꯅꯔꯛꯇꯣꯔꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯁꯤꯁꯦ ꯍꯩꯅꯕꯣꯏ ꯍꯩꯅꯗꯕꯣꯏ ꯆꯟꯕꯤꯒ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯍꯥꯟꯕꯗꯅꯦ ꯆꯥꯈꯤꯕꯅꯤ ꯑꯩ ꯈꯜꯂꯤ ꯁꯤꯃꯇ ꯆꯥꯔꯦꯕ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗꯩ ꯇꯧꯈꯤꯕꯗꯣ 16ꯗ ꯂꯥꯛꯇꯣꯏꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯧꯍꯧꯔꯦ ꯆꯥꯃꯇ ꯆꯥꯔꯦ ꯑꯗꯨꯁꯨ 10 mlꯗ ꯆꯥꯃꯇ ꯆꯥꯔꯦ ꯑꯩꯒꯤ ꯕꯦꯒꯁꯦ ꯈꯨꯍꯛ ꯑꯃꯅꯤ ꯄꯣꯠ ꯈꯛꯇ ꯃꯤꯊꯥꯏꯗꯩ ꯀꯔꯤꯗꯩ ꯕꯤꯛ ꯊꯜꯂꯦ ꯕꯦꯒ ꯃꯩ ꯇꯠꯈ꯭ꯔꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯅꯣꯕꯥꯏꯅꯤ ꯈꯨꯟꯗꯥꯏ ꯃꯣꯕꯥꯏꯜꯅ ꯄꯨꯁꯨ ꯄꯨꯗꯦ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯄꯨꯍꯜꯂꯤꯕ ꯉꯥꯛꯇꯪꯃꯨꯛ ꯁꯤꯟꯕꯤꯒꯦꯒ ꯍꯥꯏ ꯄꯣꯟꯇꯦ ꯃꯣꯕꯥꯏꯜꯅꯤꯁꯨ ꯑꯗꯣ ꯉꯁꯤ ꯑꯩ ꯃꯣꯏꯅ ꯂꯩꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯄꯨꯔꯤꯅꯤ ꯂꯩꯕꯤꯕꯒꯤ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯍꯧꯖꯤꯛ ꯍꯩꯔꯨꯛ ꯂꯩꯒꯦ ꯍꯩꯔꯨꯛ ꯃꯆꯥ ꯍꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯟꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯑꯩ ꯄꯣꯠꯆꯩ ꯀꯌꯥꯝ ꯍꯩꯌꯦ ꯃꯣꯏ ꯀꯅꯥꯝ ꯄꯥꯏꯕꯤꯗꯦ ꯈꯨꯗꯥꯡꯁꯦ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯏꯕꯅꯤꯅ ꯅꯪ ꯄꯥꯏꯌꯨ ꯍꯣꯏꯅꯦ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯇꯥꯏꯁꯟꯒꯤ ꯁꯤ ꯍꯤꯗꯥꯛꯁꯦ ꯂꯩꯕꯒꯤꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯂꯂꯥ ꯆꯠꯂꯨꯏꯁꯦ ꯃꯊꯪ ꯌꯦꯡꯉꯨ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥ ꯑꯃꯨꯛ ꯈꯔ ꯂꯩꯁꯜꯂꯦ ꯄꯣꯌꯣꯝ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯈꯨꯖꯥꯝ ꯑꯃꯅꯤ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣꯗꯣ ꯊꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯟꯗ꯭ꯔꯕꯣ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯂꯩꯔꯤꯅꯤ ꯉꯥꯁꯤ ꯑꯃꯨꯛ ꯍꯥꯞꯆꯟꯗ꯭ꯔꯣꯕꯅꯤꯁꯦ ꯑꯩꯗꯤ ꯁꯥꯃꯟꯒꯤꯅ ꯃꯄꯥꯟꯗ ꯐꯝ ꯂꯩꯔ ꯁꯨꯇꯤꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯈꯔ ꯂꯧꯍꯜꯂꯛꯏꯅꯤ
ꯃꯁꯤꯒ ꯅꯪꯒꯤꯗꯣ ꯔꯥꯡꯗ ꯍꯥꯞꯆꯤꯜꯂꯨ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯕꯁꯤꯒ ꯊꯃꯣꯏ ꯌꯥꯝ ꯅꯪ ꯄꯥꯏ ꯆꯥꯒꯦꯔꯣ ꯍꯧꯖꯤꯛꯇ ꯊꯃꯣꯏ ꯄꯦꯜꯂꯤ ꯑꯩꯗꯤ ꯁꯨꯝꯕꯁꯦ ꯆꯥꯅꯤꯡꯗꯦ ꯈꯪꯕ꯭ꯔꯥ ꯍꯥꯎꯕꯅꯤ ꯆꯥꯎ ꯆꯤꯛꯄꯗꯣ ꯆꯤꯛꯄꯗꯨꯗꯤ ꯅꯪ ꯄꯨꯗꯨ ꯄꯨꯔꯛꯇ꯭ꯔꯒꯅ ꯁꯤ ꯄꯨꯔꯛꯑꯣ ꯍꯥꯏꯒ ꯐꯔꯦ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨ ꯂꯩꯍꯧꯗꯦ ꯁꯤ ꯑꯗꯨꯝ ꯃꯣꯃꯣ ꯑꯃꯨꯛ ꯉꯥꯏꯔꯤ ꯃꯤꯁꯤꯒ ꯑꯃꯨꯛ ꯐꯝꯃꯒ ꯆꯨꯝꯃꯤ ꯃꯣꯃꯣ ꯃꯁꯤꯡ ꯊꯤꯔꯛꯏ ꯅꯨꯡꯁꯥꯅ ꯅꯨꯡꯁꯤꯠꯇꯒꯤ ꯁꯣꯝꯗ ꯃꯌꯥꯝ ꯁꯨꯝ ꯌꯧꯔꯦ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯈꯔ ꯃꯇꯥꯡ ꯃꯇꯥꯡꯗ ꯋꯥꯔꯁꯨ ꯋꯥꯅ ꯂꯧꯗꯕ ꯌꯥꯗꯦꯕ ꯑꯗꯨꯅꯤ ꯐꯖꯕ ꯃꯇꯥꯡ ꯌꯥꯎꯗꯗꯤ ꯅꯁꯥꯅ ꯌꯥꯎꯁꯨ ꯌꯥꯎꯗꯦ ꯑꯃꯨꯛ ꯃꯅꯥꯛꯇ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣꯗ ꯐꯖꯕ ꯃꯇꯥꯡ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒꯅ ꯃꯣꯏꯅ ꯁꯣꯝ ꯁꯥꯏꯗꯇꯩ ꯀꯥꯞꯄꯛꯎ ꯗꯨꯗꯩ ꯀꯥꯞꯄꯛꯎ ꯇꯣꯝꯗꯩ ꯐꯖꯍꯜꯂꯨ ꯍꯥꯏꯗꯨꯗꯤ ꯑꯩꯁꯨ ꯅꯔꯚꯁ ꯆꯨꯔꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥꯍꯟꯕ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯑꯩꯁꯨ ꯊꯛꯇꯣꯏꯅꯤ ꯀꯥꯏ ꯑꯌꯥ ꯑꯣ ꯁꯤꯗꯤ ꯐꯤꯇꯅꯤꯗ ꯁꯤꯗꯤ ꯎꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯈ꯭ꯋꯥꯏꯌꯦ ꯁꯣꯝꯗ ꯉꯥ ꯀꯩꯀꯥꯡꯗꯤ ꯁꯣꯝꯗ ꯂꯧꯊꯣꯛꯈ꯭ꯔꯦꯗ ꯁꯤꯅꯤ ꯃꯌꯥꯝ ꯂꯥꯡꯅꯁꯨ ꯍꯨꯃꯥꯡꯒꯅ ꯄꯤꯀꯥꯡꯍꯧꯔꯦ ꯅꯨꯄꯥꯁꯦ ꯐꯝꯍꯧꯔꯤ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯕ꯭ꯂꯣꯛ ꯉꯥꯏꯕꯤꯔꯝꯃꯣ ꯌꯥꯝ ꯂꯥꯎꯅ ꯉꯥꯡꯕ ꯌꯥꯗꯦꯀꯣ ꯍꯧꯖꯤꯛ ꯃꯤꯁꯦ ꯌꯥꯝ ꯂꯩꯗꯅ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯁꯤ ꯃꯇꯥꯡꯁꯤꯒ